ngarang luhongba yawba lakpa nupi ama Gari na thoma dagi leikhidre hari. Naga amasung Kuki CSO singa AR partner singa puna unakhre hari. Assam Rifles na sinduna civil society organization CSO sing amasung Naga amasung Kuki community ki village authority sing yauna security coordination meeting leptana sathari. IGAR South headquarter ki serol aman high Chandel district ki manung sanba Shalukta Assam Rifles partner sing na Naga CSO Nipan amasung Kuki CSO taret kimi husinga punna phaminaduna phongna wari watai sanakhrei community ani sigi marakta ukhanaba thoraklagasu ngak thoknanabagi damak security coordination meeting asi pangthokibane asigo makhalgi meeting makhata na ukhol district ki sasat amasung kamjong district ki society su letar amasung thangnaba area da oriba phibamga mari leinana interaction pangthokhi Maduda Kuki CSO mga Naga CSO taret village authority sing amadi community leader sing sarugyake mipamaduda ba tadaba sing laihandanaba tonga sandok tanaba amaga leinaba mari session hanaba amasung misam miyambu ngak senbagi matangda ningthina khanaki hairi Oja transfer tauba akanamo ong da condemn taurakle Under Secretary Education as na January kontra da thokiba notification abagi matungina Jiribam Higher Secondary School gi Oja Victoria Morang Thembu Lalpani High School da transfer taukiba se Jiribam Higher Secondary Students Union akanamo ong da condemn tawi hairi School asigi mahiroi lop asina thadrukpa serol da school asida haukiba sahi kayadagi Oja watpagi takna duna leiraklingai chera sida khanghodana oja ama transfer tawkibasi akanamo ong yaning dabagaloinana thokleba order du khudakta stay tawhan biu haina mari lenaba authority da khanghalakle karigumba thabakta onthok piraktaba taragadi mahirosing amadi union ga khusamnaraga makhal kayagi khongjang sangsalagani haidi Kuki inpina luingai ni gi paujel pirakle Kuki Kangki Apex Body ama oidiba Kuki NP Manipur na Naga sangi maru mara hunbagi kumai luingai ni na lakpada Kuki miyam da yai papauzal pirakpaga luinana kumai asina imung khudimakta yai fa thawjar haksang faba santi amasu Saukhatpa purakpa oil sanu hairi Kuki NP Manipur ki President C.S. Ajang Khongsai na piba yai papauzal da Kanglup sangi marakta laidiba mari da hena section ba amasung gyan taba mathau tarapa matam asida ikogi isilnaw sing isisa sing na santi khangba kanba amasung amanama bo ikai khumnana hingminase Kuki amasung Naga sangi marakta matam kayagi mamangda punna hingminarakle amasung masigi nungsi chanabagi mari asi tungda susya na laiduna aki tujungdana laiba tangai fade hari kumai sida sarugyaba lakpa singbu tekta kaidana maning tamna amasung santi oina sathok kasen tawbada mari lenaba authority sing amasung miyamna mateng pangbiyo lanai miyoi amata aki tujungba awaba pibagi thabak amata tawbigano hari Christian ama oibagi nungsiba ngakpriba amasung Tasenbagi belu sing adu khangna luingai ni kumhai asi Kanglup singi marakta dialogue trust amasung masin mana oibagi mari hena mapanggal kan khanhanaba khudongchaba mani haina lawmin nasi haina phongdorakhrei Lampel pata world class ki thakta polo ground ama semgalagani haina CM khemchana phongdokhrei Manipur dagi haudokiba malem da khudol tamliba polo masana asibu hena saukhatna bagi damak world class ki thakta lampel pata polo ground ama semgalagani haina chief minister yunam khemchana phongdokhrei wafama singarang Manipur horse riding amasung polo association imphal na sinduna mapal kangjebungda pangthokliba anishuba Dr. KSS Surjit Singh Inter District Polo Tournament 2026 loisinbagi thoramda athoiba mitunglen oida sarugya aduna chief minister yunam khemchana phongdokhibane Anisuba Dr. KSA Surjit Singh Inter District Polo Tournament 2026 loisinbagi thoram aduda sarugyar aduna Chief Minister Yumnam Khemchana makhatana phongdokhibada polo hariba masana si malemda leiriba miyamna Manipur dagi hodokibani haibasi khangnarba wafam amani malemda masana sibu khudol tamliba Manipur gi amata ngairba polo gi sanafam ama oiba mapal kangjebung ase international polo match sanaba honabada mathau taba standard sing sudana leiri hariba awat pa standard sing ase mapung phana mentionba ngamna bagi damak athuba matamda lampel pata world class ki thakta polo ground ama semga sagana bagi damak Manipur lenga ki maikai dagi ekar kunthra gani thoi pak chawba lam air mark tawduna thamlei athuba matamda polo ground asibu semga tuna lebak miyamda khudol tamna bagi damak Manipur Horse Riding and Polo Association ki members sing yauna mari lenaba lenga ke officers sing yawa team amaga loinana lampel pata satuna yengsilagani hana sumahara phongdokhe ngara ani suba Dr. KSS Surjit Singh Inter District Polo Tournament 2026 adu X Polo Club amadi singkhai hunba
polo club anigi marka final match sanaki panba yabadi harba tournament asida punna team tarana saruk yaduna athoi ahen tangalakibani haidi Mikhalgi matamda politics tausi saukhat thaurangdadi punna tathok tasin taunasi haina MLA Ramesona phongdokhrei Mikhalgi matamda politics taunasi adubu saukhat thaurangi thabaktadi amaga punna tathok tasin taunasi haina Kaksingi MLA M Ramesona phongdokhrei wafama singara India langaki Ministry of Road Transport and Highways ki makhada Imphal ki wahengom lekaidagi mayang Imphal phawbu lakpaga Kaksing lamkhai phawbuda leiriba National Highway 137A gi Kaksing lamkhaidagi setpaijang phawbugi kilometer 15 gi saruk ngarangdagi semba haurakpada saruk yaraduna mahana phongdokhibani mahana makhata na haikibada lambisi India lengaki makhada leibana aihakna natraga Manipur lengakna hektamak semba yabasu nate laibak thiribadi kanagumma miyoi kanglup kharana lambisi Kaksingi MLA na sembidre haina social media da karida lana paw thokpo yamna thengnajai aihakna MLA hek oirakpadagi Kaksingi lambi yankhai manga haina paper block technology sizinaduna thariba kaya asna masing itha thabidabadona miyamda uhannaba honabasu yauri politics tawduna amada honaduna kaidawnungda chakhotpa porakpa ngamgadaba nate all Kaksin clubs coordinating committee gumba JNGBO gumba lutsingna chakhot thorangi thabak kya paikhatpiyo haiduna lengakta taksilakwa awadapa kya preview harakpa kya se ayaki oina midmai oiribani asumna ayhakna khangda udaba kya pothokpinaktuna tathok tasen tawminaba amsung mayam pona Kaksingi chakhot thorangi thabak chathaminaba se aigi khwaidagi pamjabani haike Manpower watpataki laphel park ki water body rejuvenation project ki thabak thinthagadawribra haina phongdoknarakhrei Imphal city bu hena masak thohanaba pandamda lengakna city asiki ising mathau tarakpa ising pinabagidamak lamphel park water body rejuvenation project ki makhada mathau taba thabak sing khongjal yangna paikhalamlabasu hojikti khara thintharakliba manpower watpana oigadawribra amasung project asiki thabak thorom sing loisingani haiduna thamkhiba pandamdagi thengtha hauribra haina maike kyadagi hanarakle project asiki manung channa lamphel park ki mafam kharada leiba tawbagi mafam kharada leibak tawbagi thabakti komang chaksenduna ayamba loisalakle adubu project asina kuwaliba achawu flyover bridge kidi makhong haiba hauba khakta ngairi maramasina Yot achoba sizinaduna RCC haibagi thabak tamna leire hojik project asigi manung channa flyover asigi thabak suriba sinmisimgi masing yamdabana thaba asi chatliba sahi asigi mathang tha March tar loisingani haina pandam thamlambani adubu hojik leireba progress asigi matungina di flyover bridge asisu loisinba ngamloidari sagalakliba flyover asida sizinariba masak singsu mapangi state singdagi lawbana ayamba oibanina putok pusina khudong chadabadagi loisinba ngamdana leirakpa oigani hairi project asina Consiliba water body ki thabak singde West Bengal dagi Rich Dredging Company na paidana subani aduga flyover gi sarukna MS Keystone Infra Private Limited na paibane loina project asigi apanba senphamna lupa crore 750 ni project asigi manungjanna yauriba chawma thabak singgi manungda ama oiriba flyover bridge asigi matangda lengaka water resources loisangdagi phangba pawgi matungindi project asi October 6 2023 da pakhatpa hokibane water body sangwatpagi thabakti khumang chaksale adubu lamphel langol phawbagi chaliba lambigi mayada sagalaklu flyover gi thabakti manpower khara watpa male lamphel amasung langol phawnaramba lambi da flyover sarba matamda isingna khawang samladuna lerambadagi amuk nauna laiba hajilaga thabak suba yana bohonarakpane hari thabasina maram oiraduna langol ga phawnabadi yadre maramdi gari mayam thaujilaklaga thabak subada ayakpa oigani habadagi ne hari Bangladesh to bom pokhaiba election matungi khana chainabada miyoi ahum sikre hari Bangladesh ki national parliament election sagol san numita pangthokraba matung irai amasung thangju numita bom pokhaiba amasung khutthoknabagi thawdo amada miyoi ahum sikre haina police ta phongdorakrei Bangladesh ki konong Dhaka ki awanong subta kilometer sahumga somna ani khara hena lapa spy nawaganja district ta thangju numit ki ayu anganbada thokiba bom pokhaiba gi thawdo amada Yamdrabada miyoi ani siki amasung atai ahum soki hari MD Nure Alam Kauba local police official amana journalist sing da haki pokhaiba thodo du local times ayu pungbangarom tabada village house amada locally
cocktail haina khangnaba crude bomb sing sabada thoki bomb pokhaibada da sekna saba yum adugi wall sing ningkhai ki amasung yum thak homdoki haina bahana phongdoki sikhiba sing amasung asokpa sing masak khangnaba authority singna honari election matungda hingsa gi tonganba thogdo amada irai numit ki numidangda Dhaka dagi kilometer 13 rom lapa Munshiganj district naha amahat ki hari drone dagi thadaramba heroin kg 6.5 hena phangla hari Jammu and Kashmir ki Jammu district ki RS Pura sector ki international border paring manakta ki ngarang lupa crore ni phurung ki mathakta oigadaba heroin kg 6.5 hena phangla hena officer singna phongdokhre officer singdugi matungina ngamkhai wangdugi paisilakpa drone amana posak khara thadaramba ki paw phangbadagi border security force BSF amasung police na sathaba apundo operation amagi manungda yamlaba heroin du RS Pura sector ki naya basti karotna khundagi phangkhibani hari police ki wangangloi amana hai ki February 12 amasung 13 ki lona ba ahing drone amadagi kariguma khara thadaram gi paw police na phangkhe paw phangbadagi ngarang police amasung BSF ki apunba kangbu amana paksan na thi humbagi thabak sathaki haina phongdokloduna mahana hai ki thi humbagi thabak tu chathabada international border manakta leiba lobuk amadagi napu masugi packet ani phangkhe hari acid hygiene duna hatpagi CBG cherak pikre mahaki nupi acid hygiene duna hatpagi damak Odisha gi Balasodi district ki court amana mioi ama CBG cherak pikre Judge Abdul Samim Akhatarana ngarang Sandan Kumar Rana kauba mioi adubu CBG cherak pibagi mathakta lupa 50,000 gi fine su tauki hari Balasore district ki Nilgiri police station ki manung channa leiba Sankargadia dagi Ranan 2023 da mahaki nupi Banita Singh Banita gi mase amasung mase gi masa ani de acid hygiene khibane matungda Banita SCB Medical College and Hospital da lakana bangam dana si khibane special public prosecutor Sanjoy Kumar Mohanti na phongdo ko matung ina makoi luhongba tha ama makhairom leiro matung da rana hana na mayum pale amasung masa ani leide haba Banita na khanglake mahana haike hari basigi matung Banita mahaki mapuroi bagi yum thadora khibaga loinana mahaki mama apa ga loinana leike Banita ge thong asida khoisaw naraba rana na 2023 ge February kunda Banita amasung mahaki imungi miyosingda acid hygiene ki haina Mohanti na phongdo pe Mamangda court na February 3 da rana maralai haina lauthokibani Mohanti na haiki saki kunthraga mari exhibit jamaga tara amasung atai material object kunthra examination taru matung court ki rai asi takhibani adu makhoi ki mathakta matik chaba praman watpagi wafam thamladuna court na case asigi atopa accused tarukti thadokhi hana mahana phongdokhe Lamdam siki tangtulai taba hanjinbada BDF so asauba thaudang lauri haina phongdorakre haukiba kumja 2023 gi May 3 dagi Kuki Jo singna landarakpadagi Manipur da hojik phawba sarang aduna leiriba Manipur da tangtulai taba hanjinana bahona bada BDF parcel singna thaudang lai BDF singna lauriba thaudang ase khangbiraga makhoi gi thage honorarium lengak na hangat kiba adu nungaiba phawi haina Thobal SP Manos Prabhakar na phongdokre Khongjong War Memorial Complex ki Mepun sangda pangthokhiba thoram amada Thobal SP Manos Prabhakar na makhata na hai BDF amasung police person singna mayai kaba sinjak haibada yu na singba thaksin bagi paw taba si yam nungaite BDF su police person singsu imung loina pudibani imung manungi khalaga phataba sinjak sing ase sizinaroi dabani haina su phongdokhe Selmunba UK ene ama phar hari security force ta ngarang Churchanpur PS ki manung chanba matijang khuldagi lunja kai wifi sahi kun kauba UK ne ki halaga Selmunba kadar ama 9mm country made pistol ama pasung maru ohunga konana phar hari